ꯑꯁꯤꯒꯤ ꯊꯧꯗꯣꯛꯁꯦ ꯃꯌꯥꯝ ꯚꯤꯗꯤꯑꯣꯗ ꯃꯌꯥꯝ ꯎꯕꯤꯔꯝꯃꯅꯤꯀꯣ ꯑꯩꯈꯣꯏ ꯀꯁꯥꯔꯒꯤ ꯍꯣꯂꯤ ꯐ꯭ꯂꯥꯋꯔꯁ ꯍꯥꯏ ꯁ꯭ꯀꯨꯜ ꯍꯥꯏꯔꯤꯕ ꯁ꯭ꯀꯨꯜꯗꯨꯗ ꯊꯣꯛꯄ ꯊꯧꯗꯣꯛꯅꯤꯀꯣ ꯁꯦ ꯃꯃꯥꯡꯗ ꯁꯦ ꯈ꯭ꯋꯥꯏ ꯃꯃꯥꯡꯗ ꯎꯔꯤꯕ ꯑꯉꯥꯡ ꯑꯍꯨꯝꯁꯦ ꯕ꯭ꯔꯦꯟꯁ ꯑꯃꯁꯤꯒ ꯑꯩꯈꯣꯏ ꯑꯉꯥꯡ ꯑꯍꯨꯝꯁꯦ ꯐꯝꯃꯤꯟꯅꯕꯅꯦꯕꯀꯣ ꯑꯁꯦ ꯃꯇꯝꯁꯦ ꯑꯩꯈꯣꯏꯒꯤ ꯂꯟꯁ ꯇꯧꯕꯒꯤ ꯇꯥꯏꯃꯤꯡꯅꯦꯕꯀꯣ ꯑꯉꯥꯡꯁꯤꯡꯁꯦ kg1 ꯇꯝꯕ ꯑꯉꯥꯡ ꯉꯥꯛꯇꯅꯤ ꯑꯗꯣ ꯍꯥꯏꯗꯤ ꯂꯟꯁ ꯇꯧꯕꯒꯤ ꯇꯥꯏꯃꯤꯡꯁꯤꯗ ꯃꯈꯣꯏꯁꯦ ꯃꯥꯒꯤ ꯇꯤꯐꯤꯟ ꯕꯣꯛꯁ ꯄꯨꯊꯣꯛꯅꯔꯒ ꯂꯟꯁ ꯇꯧꯕꯅꯦꯕꯀꯣ ꯇꯧꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯅꯨꯡꯗ ꯁꯣꯝ ꯅꯥꯀꯟꯗ ꯑꯉꯥꯡꯁꯦ ꯎꯔꯦꯗꯅ ꯃꯌꯥꯝ ꯀꯣ ꯑꯉꯥꯡꯁꯦ ꯍꯥꯏꯗꯤ ꯃꯌꯥꯁꯤꯒ ꯃꯈꯨꯠ ꯅꯝꯖꯟ ꯈꯣꯠꯆꯟ ꯑꯗꯣ ꯑꯉꯥꯡꯁꯦ ꯐꯨꯜꯂꯤꯃꯦꯕꯀꯣ ꯑꯉꯥꯡꯁꯦ ꯀꯣ ꯐꯨꯡꯒꯠꯂꯛꯏꯃꯦꯕ ꯑꯉꯥꯡꯁꯦ ꯆꯥ ꯊꯛꯏꯕꯗꯧꯅ ꯐꯨꯜꯂꯤꯗꯣꯁꯦ ꯃꯣꯏ ꯀꯅꯥꯝ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯇꯧꯗꯦꯕꯀꯣ ꯍꯥꯏꯗꯤ ꯌꯦꯡꯁꯟꯗꯦꯕꯀꯣ ꯌꯦꯡꯁꯟꯗꯦ ꯍꯥꯏꯕꯗꯤ ꯍꯥꯏꯗꯤ ꯃꯉꯣꯟꯗ ꯑꯉꯥꯡ ꯑꯁꯤꯗ ꯐꯣꯀꯁ ꯇꯧꯔꯨꯗ꯭ꯔꯦꯕ ꯃꯣꯏ ꯈꯪꯕ꯭ꯔꯥ ꯑꯗꯨꯅ ꯑꯉꯥꯡꯁꯤꯁꯦ ꯀꯌꯥꯝ ꯋꯥꯅ ꯃꯥꯁꯦ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧ ꯍꯥꯏꯗꯤ ꯂꯩꯖꯈꯤꯒꯦ ꯀꯌꯥꯝ ꯋꯥꯅ ꯂꯩꯈꯤꯒꯦ ꯍꯥꯏꯕꯁꯦꯀꯣ ꯃꯥꯁꯦ ꯍꯥꯏꯗꯤꯀꯣ ꯐꯨꯟꯗꯅ ꯇꯧꯕꯁꯦꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯌꯥꯝꯁꯦ ꯃꯥ ꯑꯉꯥꯡꯁꯦ ꯌꯦꯡꯉꯨꯁꯦ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯉꯥꯊꯨ ꯊꯦꯡꯗꯨꯅ ꯂꯩꯔꯤꯕꯁꯦ ꯑꯉꯥꯡꯁꯦ ꯋꯥꯔꯤꯉꯩ ꯇꯟꯖꯥꯅꯦꯕꯀꯣ ꯁꯤ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛꯅꯦꯕꯀꯣ ꯏꯁꯤꯡꯁꯨ ꯊꯛꯀꯦ ꯍꯥꯏꯅ ꯃꯣꯏ ꯀꯩꯅꯣ ꯇꯧꯔꯦꯕꯀꯣ ꯑꯉꯥꯡꯁꯦ ꯏꯁꯤꯡ ꯊꯛꯇꯁꯨ ꯇꯧꯖꯔꯤꯕꯀꯣ ꯑꯗꯣ ꯀꯌꯥꯝ ꯋꯥꯅ ꯑꯉꯥꯡꯁꯦ ꯂꯩꯈꯤꯗꯕꯅꯣ ꯍꯥꯏꯕꯁꯦꯀꯣ ꯃꯃꯥ ꯑꯃꯅ ꯃꯆꯥꯕꯨ ꯁꯤꯒꯤ ꯃꯤꯀꯨꯞꯁꯤꯒ ꯍꯥꯏꯗꯤ ꯎꯔꯤꯕ ꯁꯛꯇꯝꯁꯦ ꯃꯆꯥ ꯑꯁꯤꯒꯤ ꯁꯛꯇꯝꯁꯦ ꯃꯃꯥꯗꯨꯅ ꯎꯕ ꯃꯇꯝꯗ ꯀꯔꯤ ꯐꯤꯕꯝ ꯑꯣꯏ ꯍꯥꯏꯕꯁꯦ ꯃꯌꯥꯝ ꯀꯣ ꯑꯩ ꯚꯤꯗꯤꯑꯣꯁꯤꯗꯗꯤ ꯍꯥꯞꯆꯗ꯭ꯔꯦ ꯑꯗꯨꯕꯨ ꯄꯤꯛꯂꯤꯕ kg1 ꯇꯝꯕ ꯑꯉꯥꯡ ꯍꯥꯏꯁꯦ ꯄꯤꯛꯈ꯭ꯔꯕ ꯑꯉꯥꯡꯅꯤ ꯑꯗꯨꯅ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯁ꯭ꯀꯨꯜ ꯊꯤꯟꯕ ꯃꯇꯝꯗ ꯁ꯭ꯀꯨꯜ ꯆꯠꯄ ꯃꯇꯝꯗ ꯁꯨꯃꯥꯏꯅ ꯂꯟꯁ ꯇꯧꯕꯒꯤ ꯇꯥꯏꯃꯤꯡꯁꯦ ꯆꯠꯂꯒ ꯑꯉꯥꯡꯗꯣ ꯈꯤꯇꯪ ꯀꯤꯌꯔ ꯇꯧꯕꯤꯔꯒꯗꯤ ꯐꯒꯗ꯭ꯔꯥ ꯏꯆꯥꯁꯤꯡꯕꯨ ꯆꯦꯛꯁꯤꯟꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯉꯤꯀꯣ ꯁꯤꯃꯇꯪꯗꯤꯀꯣ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤꯀꯣ ꯂꯟꯁꯀꯤ ꯇꯥꯏꯃꯤꯡꯁꯦ ꯑꯉꯥꯡꯁꯤꯡ ꯂꯟꯁ ꯇꯤꯐꯤꯟ ꯄꯨꯊꯣꯛꯅ ꯆꯥꯅꯕ ꯃꯇꯝꯁꯦ ꯑꯣꯖꯥꯅ ꯈꯤꯇꯪ ꯌꯦꯡꯁꯤꯟꯕꯤꯌꯨꯀꯣ ꯑꯦꯅꯤ ꯁ꯭ꯀꯨꯜꯗ